Kashmir ki khulai paiba lalhau munthatnaba saruk ama oina Indian Army na Kulgamda chatharakhiba chayol ama helaklaba Operation Akhalda Indian Army gi mioi ani sire Lengakna kuki illegal bunkers sing lokthokadabane natrabade FNCC na lokthoklakani haina phongdorakre kuki singa drug ki lambi oina semgon leba German amade Tiger Road ki paringda kuki khulai paiba singna kanglon kaina sagal leba bunker amade gate sing lengakna athuba matamda lokthoktrabade FNCC na takthoklakani haina Foothills Naga Coordination Committee FNCC na phongdorakle FNCC na Thadou Pusero amada kuki irfi Manipur kemna lobby tauduna drug ki lambi German amadi Tiger Road semkat nabu honarakliba sina Naga singge thamoi kai hale aire lambi asigi project adu India lenga ki awangba thakta leba Ministry of Donor da Joint Director oina leba Paushan Muang Tanglot ke khutang da thajin ke loinana lenga ki maikai de gi sulam da masta khundam naribu phurup masel gi marakta nungaina da ba thok tuna law and order gi pribam kairak po yaba project asi ayaba piram bane hana da gi hauna ku kisingna National Highway number 2 da blockade chathaduna free movement lehanda ba kanglon kaina miyam da gi nam haduna sel munba gi thabak chathaduna laklabane makoina handak demand tawriba drug ki lambi ase saukha thorag amadi afaba lambi da seasonana banate makoi gi yamna fatraba criminal oiba thabak thoram sing maning tamna sathaba yana ba horpa thorang ne haida lambi si kuki khulai paiba amadi makoi gi fatraba thabak thoram sing da sarug yarba kuki CSO single leader singe aron ba lambi amane lambi ase makoi gi narcotic drug amadi illegal arms sing Myanmar gi Manipur da pusilak nambagi asoba phawna ba lambi oy kadori bane Reddit na phongkiba data amagi matungna 2017 phaw da drug kamari lenaba case na phakhiba amade conviction takraba drug trafficker sanifan ka humdra hundoi di kuki furup tagine masina kuki furup asi status da sathaba drug ke karbada khwaidi ki sauna yaure takpane hauzik leriba National Highway singda kanglot kaina miyam da ki selmun ba amade tax khomgatuna nongmada lupa crore ke kuki singna talibane hadak makoina Naga ki khul sing phawduna kangpukpi da ki Sursanpur tawa lambi semgat libasna security force amade police ki legal checkpoint sing amata lambi asi da lehandana kuki militant singna pungkun mari maning tamna khusukhlai amade drug puthok pusin tauduna drug ki lambi onthorpa amasung Manipur ki law and order da aduki matik phibam phataba ohelagani hainasu FNCC ki serol sin namakha tarakle Assam ki labor ama Sursanpur da asiba haksang oina fangle haukiba nume tara marini gi mamang da ki thiba khangdana lakhiba Assamese mioi ama ngarang Sursanpur da asiba haksang oina fangkhre asiba haksang oina fangkhaba mioi ado Assam gi Sonitpur district ta ki ne mahaki mamingna tukta Hazarika kawi hade press na phangba paw gi source amana hai ngarang asiba haksang oina fangkraba tukta haukiba July thagi kungatareta mahake mayamba galona na Bharat Infra Private Limited ki labor oina Sursanpur gi Maukat Village ta thungke makoyanimak Maukat Village ta hangba company kem ta numit aduge ahinglen ki hade mathangi numit July kungani panda Hazarika kem adudagi thokiba dagi thiba khangdana lakhibani hade numit adudagi hauna local CSO ga khutsamnaduna Singhat Police Station ki police person singna thiduna lakhibane ngarang ayuk tuibai turel da thawa yawdaba asiba haksang oina fangkhibani haide police na Hazarika ki thawa yawdaba asiba haksang turel dagi lokhatuna Sursanpur district hospital gi mokta thamkhre misi asi gi matang da mari lenaba police station da ain gi oiba tijin humjin bagi thabak sa thaba hokre haide Ipa ipu hak tak tagi Manipur gi khunai da mathak thongba singna makha thaba singda nuksina loinara e karem narakte haina phongdorakle Ipa ipu hak tak tagi Manipur khunai da mathak thongba singna makha thaba singbu nuksina loinara e amasung karem nabagi lesa sajat khak torokte haraduna karem naba ranking gi sanabi se leba asigi atopa mafam singda oba phanglabasu Manipur da di leite haina Sintahal Okram Manglem na phongdokre wafam singarang Manipur University of Culture and Sinduna Mahikol asigi Kansipur da leba extension campus da pangthokiba National Anti-Ragging Day gi thoram na sarug yaraduna mahana phongdokibane mahana makhata na hai karem na bahapsi thaba ase miyoibagi hak khongaw na ba thawong ase tawhaide maram asina India lagak na ragging thingnaba Anti-Ragging Week haina sahi khutingi August 32 dagi 35 phawa pangthokuna lakle thoram asigi saru amoina ngarang Mahikol asida sunumet sigi manungsan na thoram si pangthokpane Manipur gi mahiro singi marakta mathak thongba singna makha thaba sing nungsibigadabane makha thaba singna su mathak thongba singbo ikai khomna duna amato ina nungsi chana na mahai taminagadabane haike Mahikol asigi tongan ba department singi oja sing amasung mahiro singna sarugya kiba thoram asida thangta department gi guest faculty Okram Manglem ka loinana librarian Dr. T.S. Khomdon Anti-Ragging Committee gi member Dr. I.T.K. na mathang sena athoiba mithunglen thoram mapu amasung akhanaba
mitunglen oike thoram asida anti ragging day haiduna pangtholiba si karigino haiba yauna mahiro singi marakta asigumba miyoibagi hakta singnaba karemnabagi lesat chaloidabani haina sintagal asina marik sumba wafam singphongdoke Assam Rifles na special band performance utkre sahi asig April kungani thoida terrorist singna Jammu and Kashmir gi Pahalgam da terror attack sathaka bamatung May tareta gi hauduna India na sathaki ba operation Sindur mai pakpagi nungai ba phongdok pa oina amade lakliba humdrag mapan suba India gi Independence Day thorom gi mangoina na ngarang Assam Rifles na sinduna special band performance ama kangla gi nongsup thangba hojang da utkre mafam kya da gi lakpo miyoi singna special band performance adu bu yengna khibaga loina Assam Rifles ki band na martial tune khongduna miyang ki puning singsen ke ngarang ki special band performance asigum ngasi amade thasi ki taramanga da su mafam asimakta da utkani haidi IGR South ki Inspector General Major Henral Raborop na phongto khibada ngarang ki special band performance ase India ki Independence Day numet amade aikoi ki armed force na leba asida singna rapakya da ki ngak sena ba matam punamakta sem saduna lai haiba ki paujun pi ki ba operation Sindurna mai papu ki nongai ba phongto po oina utpane apik state ama basu India ki armed force da Manipur da ki miyoi ki ayauri masigi damak India ki mipum kudimang sauthok sei thorom sida hantak operation Sindur da labak thiba da ki lekhidraba Manipur da ki border security force BSF ki person singa kam dipak ki mafam da so hanna hanna ikai kumna po ulli hai ki panba yabade operation Sindur mai pak le haiduna leba asigi armed force na mafam kya da nungai ba phongdok na ri haide Arambai Tengo Gilusing Pura Korong Makuman Namaro Wapam Karatamlag Limadude. Isi isel singda information amata pijage cyber gi matang done jutsa da WhatsApp group da nangi photo hapaga nakanda fe thong da ba haksang adu nangi ni haiduna nangi number haplaga jutsa da group da share torkani matamdu da jutsa da ba kayana nangbu lana khanduna call torkani aduna ahan bada unknown number paibi gano link amata sangbi gano group da hapakpaga group exit tawbiyo WhatsApp da video call tawsalakani madu paikhat bigano paikhalabasu front camera kut na mention biyo Karigumba nangi sak utkrabadi makoina screen recording tawraga jutsa da video ama edit tawraga nangi ni haina thagalakani haina blackmail tawrakani call hanjan tawrakani viral sarhangani haiduna ki hangani madu amata mawalo ganu block toxan kho makoisi mapanda ngakta lei aduna makoi ki bakhangre section view panganu haina korongan bana thamlakle Lengak na kuki bu free Thadou na thamlabadi Thadou su nongmei piyu hairakpa yai haina Thadou NP Manipur na phongdokre kuki supremacy singna Thadou community ki mathakta chathariba makhoigi extremist agenda bu sagatpagum center lenga na makhata na tumina yengduna leirabadi kuki singdagi isangak thoksana ba Thadou community su lengak ta nongmei piyu hairakpa yai haina Thadou NP Manipur team na phongdorakle Thadou NP Manipur na thadorokpa cherol amada mathaki wafam asi phongdokladuna cherol asina hai santi pamjaba community ama oina ngasi phawda Thadou community oiba khulai paiba militant group amata aikhoigi leitre adubu ngasi phawba kuki militant group nifugi mathakta Thadou na khundaba mafam singda operate tawtuna makhoina Thadou community bu makhoigi makhada thamnaba lalong kya chathaduna lakle punama ase ngasi phawba Thadou community na tumina khangduna lakle adubu ngasi di khangbugi pankhai lan thorakle haide serol sina hai tha se ki tarukta Thadou NP Manipur gi mihut kangbu ama imphal satuna maitegi sia so singa unaduna lamdam asida khundamina riba yellow phurup sing mayek sengna khamina duna eng tap hanjilakna bawari sanake masigi dama kuki NP Manipur na Thadou NP bu kuki miyam gi yekna bane haina phongna laukthorokpa laibak thibane amadi kim gi maikai de gi Thadou NP gi matang da phongdoki ba wafam pumnama semjin sajin ba oidaba ngaktane maramasina kim gi wafam adu Manipur gi yellow phurup sing amade atai stakeholder pumnama na thajabiga no haire Thadou NP Manipur si yamna legitimate oiba Manipur da khundaraba Thadou community amata ngairaba apex body amane Thadou miyam gi yamna mayek sengna identity leijai kaidamoi da Thadou asi kuki identity natraga kuki ideology gi saru amanate Thadou NP Manipur si ahanbada kumja 1984 da Thadou National Council haina saphong khibani masigi matung kumja 1992 da Thadou Tribe Council haina maming onthokraba matung kumja 2015 da amukhana Thadou NP haina lerakhibani amarom da kuki NP Manipur di Manipur da kuki naga anigi marakta conflict tholakpa matam da kumja 1993 da saphong lakhibani haina so serol sina phongdorakle serol sina makha taraduna Manipur gi ethnic conflict asigi tungkoina ingtap hanjilakna bohona bada government of India na kuki zomi mar militant group sing khakta ga wari sanaraga oithokoi tasena labda masida matam supagi ingtap porake harabadi lamda masida khundaminare bi yellow phurup singe marakta wakhal taminaraba matam adu khakta da oithokane kuki NP na matam chupada su group singe mahut sinduna wangangle
Kimna Kaidamida Manipur conflict as na Haktana Sohalaba community sing Maroina Thadou community Gimahusin Kibalate, Center Su Group Ka Hauzawari Sanari Basi Thadauna Tazabalate, Government of Indiana Manipur territorial integrity Kaihalo Hadi Amoram the Su Group sing the Makugi Oiba unit territory Ama demand Tauri, Maramasana Sataribawari Simiambu, Tazahan Harabudi Nakalanimak transparent Amadi, consistent Oiga the Bani Habu Wapam Su Thadou in P Manipur Gimakai de Gitamlakle. Lambi Sem Drabadi legal action Laurgani Hana MLA RK Imona Fondo Cray. National Highway 37 ki Wahambam Laikai de Tera Paubuki Lambi Samson Bagi Tabo Atuba the Lucinaba, Sagolban Kendra MLA RK Imona PWD Gisip Engineer Amasung PAC Digi Engineer Sing the Kangan Cray. Loyana Matamsana Lambi Samson Drabadi legal action Laurgani Hide. MLA RK Imona Mahaki ex the Thadou warol Matamamada Quaidagi Paba Lambi Ma Oramba, Sagolba Lambi Asi, Sewers Project ki Tabak Namaram Oiduna Housing Nozu Tamatamsida Asoke Pibam Soklaba Lambi Ama Ore, Marile Namasingi Makai de Numit Karanigi Manumna, Wahambam Laikai de Tera Paubuki Lambi Saro Assi Samson Bagi Tabo Hauragani Hide, Adobukarigambo Wapamasi, Soya Potarabadi, Makoi, Marile Namasingi Matata legal action Lauragani Hide, right to life Habsi fundamental right Amani, right to life Habsi the free and healthy environment Habsi Yamamaru Oidibani, Adobo Aikoida Hagasi Pandrabana, Lambi Asi Atobumatam the Samson number priority Tabak Tawabani, National Highway Saro Assi Samson de Pawa. Sewers Project ki Tabak Subayaro Habagalonana, Atai local Lambi Singsu Nungju Tamatamas the Maya Nodibu Kudong Sataba Sile Hamdanaba, Senzin Gadabani Hana Pondorakle, Mito Kandok number MIC Yatang Manipur that is another Atopoleba Amagum Lady Hana MMT on Pondo Cray, Lunana, MP Sanazobole Semba Madi RP Atawali Mahesosu, MMT on a Tagapa Pondorakle, Mito Kandok number MIC and a Tokiba Yatang Manipur that is another Atopoleba Amagum Lady, Lunana Housing Satariba Parliament Mipanda Manipur Raja Sabagi MP Thole Sambasana Zabana, Manipur census Samasung delimitation Taudringa Mitop Singhana Kandu Hina India Langata Taksin Kibasima Quaidi Asumba Kongtangne, a single period of Sibu Lobasiki Makai Tagat Pamadi Tobiman Kambo Olakle, Lobasina Thadou Posero Madalam Damusda Mitop Miansaki and a yellow Purokimio Sinbu Leptana, your select libasing a Sibukan Nabagidama Aikogimia, Ras Nitigo Sing political parties in Kanaba Wakolon Tamdana, Amato in a Puna Leminaduna Tenamina Matautare, Masina Trabadi Matam Karagi Matung the yellow missing a Kongol Mutkiva Yana Lady, Manipur 1949 the India the Pulaba Matung India Langak Namite Bukarikama Makalamata Gingak Pidana, Hinjana Bagitara Amatanga Sipabo Pakat Palaitre, Tampaklam Dam the Maitation Gilainabalam, socio-economic, political, Masaginat, culture Saktam the sound of Singaduna Lakle, Masigidamok Maitation the Indian Constitution Makada Estida Mohanjil Hanbinaba Taksinduna Lakle, Asigamo Konjanga Sida RP Atawaligi National General Secretary Mahesor Tonozamna, Maitation as the list Sananabagidamok Ministry of Tribal Affairs Minister the Kiara Unaduna Amade, Aibasero Piduna Taksinduna Lakle, Masigidamota Sulub Asigi, Maikadegi Tagadu Pondorakle, Mitop Sinkadon the census Yapum Tok the Equity citizens or Pum Tok the Mitomiansa census the Yumpam Oraga, delimitation Towa Yabangam in Dalangaki MSN Sahiasigi Metarama Panda, India Amazon Union Territory sing the Logiwang the Sanselaki Myanmar Amazon, Bangladesh sing Bukadok to Namasagi Maram the Halan Kinabakaran Kiva later Bane, MIC Yatangasibu Manipur Yumtanariba Assam, Nagaland, Mizoram. Megaloina sing but the Mitop Kandopakitaba Pakat Pahau Krabane Dubu, Manipur the Mitop Kandopakitaba Si Karigumba, Amata Taba when a Pantopaki Mamitatre, Manipur the Myanmar Sanglapa Mitop Lakia, Kundas into the Lake Kibogalina, Makoibu Kangon, Lana, as the list the Yoxley have a Simayak Sena Kanglabane, Adobo India Langaki Yatangasi Manipur, Satnadanap Topoleva Amagum Lady, Haina Pondorakle. Bihar ki SIR post chori ki mayok to opposition parliament ta kongjang sanction kre INDIA block ki MP kayana ngarang parliament house ki complex the election commission na handak Bihar da pangthok ki ba a special intensive revision SIR amasong commission asina BJP ga loktuna da sathaki haida bot chori ki mayok to leba asigi khwaidagi ahal oirabi sahi chamaga kunmari surabi bota yekpa t-shirt lituna kongjang sanction kre kongjang adu da Congress President Malik Arjun Kharge Congress Parliamentary Party ki Sip Sonia Gandhi, Party General Secretary Priyanka Gandhi, Trinamool Congress ki Derek O'Brien, DMK ki TR Balu, NCP SP ki Supriya Sule amade Left Party singi MP ki asarog yake
Khongjang Sangsinkiba MP Singna Parliament ki Makar Dwar Manakta Leptuna Kholau Kaya Lauduna Bihar da Pangthokiba SIR exercise adu sana haloi da bani haike opposition Parliament ki complex the banner paiduna Khongjang Sangsilaki base ngaranga tharaga numit 15 ni sukre opposition pai ki banner singki manungda SIR haibase special intensive revision haibanate silent invisible rigging haibane haina thaba banner yauki opposition phongto kibada SIR ki process ase BJP ne election commission ga loktuna ra tumina vote rigging ki thabak pai khatnaba pangthokiba process amane miyoi kya gi voting right mat liba thong ase yaba ngamloi haike Congress ki manikam Tagore Chief Election Commissioner Rajiv Kumar amadi Gyanesh Kumar ki makhada Election Commission ase BJP ki Internet Department onthokre BJP ga loktuna duna phongleba mikhal gi voter list asida fraud ki thabak kya tawre masna leba asida asamba democracy ki masak lehandre haike nongjumi pham chathari ngai su opposition ki MP singna house animakta SIR gi matam da khana se haina Khongjang Sangsilakpana nungti gi sarang na bathoktuna lakhibane ngarang opposition na parliament ta Khongjang Sangsinbada irang thoktuna lusingba kya matam khara phajilluba Thadou Lake Kibane